ꯉꯁꯤꯒꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯖꯩꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯨꯟꯅ ꯁ꯭ꯀ꯭ꯋꯥꯔꯁꯤꯞ 2,200,900ꯃꯨꯛꯀꯤ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯤ ꯕꯣꯕꯣꯏ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛꯀꯤ ꯊꯕꯛ ꯑꯟꯗ꯭ꯔꯣꯒꯤ ꯊꯕꯛ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯃ ꯍꯧꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯇꯥꯂꯤꯒꯤ ꯁꯥꯒꯩ ꯀꯥ ꯄꯨꯟꯅ ꯇꯥꯂꯤꯁꯤ ꯍꯌꯦꯡ ꯇꯥꯂꯤ ꯑꯇꯩꯗꯤ ꯄꯨꯖꯔꯛꯑꯒꯅꯤ ꯀꯥ ꯑꯍꯨꯝꯒꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯋꯥ ꯃꯈꯣꯡ ꯀꯩꯀꯩ ꯖꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯥꯂꯤ ꯊꯥꯡꯒꯠꯄ ꯂꯣꯏꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯇꯟꯖꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯆꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨ ꯁꯤꯅꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯟꯇꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯇꯧꯔꯤꯕ ꯕꯣꯕꯣꯏ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛꯀꯤ ꯊꯕꯛ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯄꯨꯔꯛꯇꯕ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯤꯕꯊꯕꯛ ꯑꯁꯤ ꯇꯥꯡꯀꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯝꯖꯕꯅꯤ ꯑꯟꯗꯣ ꯒꯥꯔꯗꯦꯟ ꯄꯥꯔꯛ ꯃꯅꯥꯛꯇ ꯍꯧꯖꯕ ꯊꯕꯛꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ थबक असे डायरेक्ट ओरिजिनल वीडियो तुलों का मदद करो मेरे और तुलों का मदद करेगा लाइक करो शेयर करो फॉलो करो बहुत सेशन हुआ का काम दुनिया में सब एक ही इंसान ने ऐसा सोचता है मेरा दिन में तो अपने सूरी थबक असे सिनी जी अकोई बफम तौरीबा हयेंदी अजाम बताली ओना थाना थांगतोकनी कासी खर लोन सावबना कासिंसी लोन सावबना मरम उदुना खैगी अजामबा थबुक्ति हयेंदी तालीगी सागै लोसिलगन तो खंसतगी बिंगी हापगन लोना का खुदु मे ताली लोना चाव का से तुननी मसी लोना थांगलिबा ताली से नौना लोना साग अनि अनि समना मतिंदा का से सम ममांग का से ट्राइन पान तै सिन ट्राउन दो ट्राइन थोय सिना तो ओइ का से खोगी माय का से लोना चाव yang lai satu polo to bram bobe season wa ke thabu makha ta video thalak ko ta miyam uba phungai ta mate ko takat tu matum ina video se share ore thakat chamu thanks